Maitai kuki wari sanaduna tangdu laitaba hanjinhangani Chief Minister, Home Minister na matam pumnamakta pukning thawgatpiri. Maitai amasung kuki gi marakta wari sanahantuna Manipur da hojik thoklibu wathok asi loisinna hotnabana lengak asi khwaidagi ahanba tawgadaba thabuk oigani haina Manipur gi Chief Minister Nongthongpom Birenna phongdokhre. Indian Express ta phongba report asina makhata na hai Manipur da thoklibu wathok asi gi matangda hangbada CM gi maikai dagi wathok asi phurup masel gi marakta thokpu wathok nate mahna sattakiba drug amadi illegal immigrants ki lan aduna sokhalaba mapan gi forcing na India da landarakpani hauji oiba phibam asida state asina khatna riba mitai amasung kuki gi marakta wari sanatuna athubada tangtu leitaba purakna honagani masigi damakta tha ahumlum gi mamangdagi peace committee semduna thabuk tawba hokrabani me ahumda thokriba irang adugi mangoinana rally chatkadaba mafam ayambana matik saba security force thamnaba DGP da mangjungna kangan krabani adubu kuki singna tariba Surasanpur di security matik sana thamlam khide hiram asigi matang di union government judicial inquiry chathariba maram na ka hena phongtok pasu pamde numit aduda mahak amasung governor di vice president lakpagi thoram amada saruk yaduna laiki numit aduda irang thorakpa yaba singi mafam sing de security matik sana pinaba kangan khiba matung inna kangpokpi amadi none dadi matik sana security thamlam ki adum oinamak Surasanpur di DGP na security matik sana thamlam de haibo fam masi mahak sugo na khanglakipani masi home minister na semba commission na thijaliba asida soidana somba khanglagani haiki agency se ki maikai dagi hangbo hangi paukhum pirak tuna chief minister na makhata na hai irang asi horakpadagi hauna center na mahak masada thajaba thamduna ta lagni masina maram oiraga mahak hojik phawbo chief minister am oina leiribari maduna trobadi center gi lusing basing na atopa pambai thiram basu yai adum oinamak Manipur thokliba wathok asi maitai amasung kuki ani gi marakta thokpa wathok am oina uba mahak masasu maitai purup ki miyo yama oina uba asina maram oiraga atopa na lana laukhigani amridi mahak ki thabuk thoramda khalmanana urakloi haibagi wakhalon da center na security advisor DG amadi atai official sing hablak po eram bayai irang asigi manung dam hak masada pukning wakhal son thaba tangka kayarak hanna yauki maduda home minister Amit Shah na mahakpu leptana pukning thawgat piraktuna lakhibani hojik su home minister na mahakpu matam pumnokta saugat piri hairi miyoi kharna chief minister gi mayumda thomjinaba honaragliba asina mahaki mikhal da akaiba lakadra haina hangbu hangi paukhum da chief minister na hai numit adu da mahaki mayumda thomjilakhiba miyoi sing adubu ngakthokliba adu mahaki constituency gi miyamnani thawdukalu political gi oibu khudong Sabalo na bidamak to opposition ki member kharna insil laga sathan kiba thawngni nupi ani phi thonghandana sathan kiba gi video adugi matang da hangbo hangi paukhum da chief minister na hai Manipur gi wathok ase hek haurakpadagi irang yamna kalingi matam aduda nupi sing aduda pamdaba thodok sing thokhan bagi mahota makhoi gi thawai kan biduna tekta kaidana mayum yohon kiba maitai sing adu thagali nupi ani adudi maitai phurup ki miyo sing na ngausinna ba khargi khutagi kan kibani thodok asita chena ba miyo kharsu faraga custody da leiri miyam gi ihau adu da nupi ani adubu kandana mafi maron ningthina chechil laga tekta kaidana mayum da hlan kibani madugi matung da su aran ba tawba miyo sing adu police na thibu humlu ba tawruduna mitai khunja sing na haurak laga mayum da sanglaga thiruraga miyo sing adu police ta sinnarakibani thawdok adu da awaba nangliba nupi ani amadi imung manung hojik phawbo unadriba asi irang asina yadabadagini hojik phawboda kuki singna mahakpu yengnabu oina lawbada natana mahaki mathakta maral kaya marum siduna leiri masi kari maram gino haiba mahak hojik phawbo wakhal tade adubu lainadi asum aran soidana ubirangmani thawdok asta laikhidraba kuki miyo singi mayum da hangba chatpa ngamdaba maram na ngasi phawbo maitai victim singi mayum da so hangba chatribani state asigi miyo pumnam asi mahaki macha manaw oina khalibani asigumba phibam asida asan mirai naiba mawung adu yariba makai lehandanaba honnabani marak asida phurup ani maki miyo singna sangjafam lowriba relief camp singdadi mahak itattatana hangba chatli Indo Myanmar ngamkhaida leinaramba free movement regime lawthokiba asigi matangda CM Biren hai yumno naba laibak asida leiriba miyo sing asina laibak asigi ngamkhaida kilometer 13 yawna sathok chachin tawrakpada makoigi khongul libada khudong chadaba kaya marom mayoknei mitai chief minister amoina matau karamna kuki singa hojik oiriba phibam asida karamna wari sanagadoribano haiba wahangi paukhumda Biren hai mahakilenga asigi maru oiba officer kaya marom kuki purupki miyo singno oiri masigi sumathakta mahakna chief minister oina palakpadagi kuki singdamakta thabuk kaya marum tawkrabani khudam oina kuki singna British ki mayukta lanthengna kiba adubu sakhangduna kuki
राइजिंग डे हाइना सुटी लाउथोक्तुना लेरिबनी असिगुम्बा कया सेना मणिपुरगी कुकी सिंगनदी महाकपु थमोय सेंगना नुंगसिबी हाइना थाजबा थम्मी महाकपु येनिंद्रिबा अमदि नुंगसिद्रिबा असिदी मपानदगी चंगलकपा कुकी सिंगनी मखोयबु खंदोकलगा मागी मागी लेबाकता हननस्रगनी हाइबगी मिपाइबा लेबदगी माकी मथक्ता असावबु उलक्किबनी हाइरि अदुगा मथंगी अपडेट असना मेडिकॉम टेरिटोरियल आर्मी द ऑनररी ऑफिसर ओइना हापख्रे हानागी वर्ल्ड चैंपियन बॉक्सर अमसुंग राजा सभेगी हानागी नॉमिनेटेड मेंबर ओइरंबा मेडिकॉम टेरिटोरियल आर्मी द ऑनररी ऑफिसर ओइना हापख्रे पावसिना हाइ लेबाक असगी तोंगान तोंगान ममिंग लेरबा मियोइसिंग ऑनररी रैंक सिंग हापखिबदा होजिक कपिल देव महेंद्र सिंह धोनी अमसुंग अभिनव बिंद्रो लेफ्टिनेंट कर्नल ओइना लेरी लोइना सचिन तेंदुलकर सु इंडियन एयरफोर्स की ऑनररी ग्रुप कैप्टन ओइरी असिदा सुनतना तोंगान तोंगान पॉलिटिशियन सिंगनसु ऑनररी कैप्टन अमसुंग लेफ्टिनेंट ओइना थौपुरी पावसिना मखाताना हाई टेरिटोरियल आर्मी ना सेंसिटिव ओइबा मफम सिंगदा असौबा थबुक तौरी लोइना हंदक मणिपुर थोकलिबा इरांग असिदासु टेरिटोरियल आर्मी ना रिहेबिलिटेशन कैम्प अमसुंग मथौ ताबा पोलम सिंग मतिंग पांगदुना लेरी कॉम्बिंग ऑपरेशन से थखरे खुलाई फगतखरे मणिपुरी लेंगाकना मणिपुर इंग तप पुरक्नब पंदम सरुक इम्फाल ईस्ट की सिनाम अमदी संजेलोक्ता कंबाइन फोर्स ना पक्तकना थी हुंबगी थबुक चथखरे नोंगरमदे पुंग अहुम ताबदगी चथखिबा थी हुंबगी थबुक चथब अदुदा नोंगमै मंगा अमदी अतै पोलम कया फगत पंगमखिबनी पुलिसतगी फंगबा पाउना हाई ngasi चथखिबा कॉम्बिंग ऑपरेशन अदुदा इम्फाल ईस्ट की एसपी सगोलमांग पुलिस सीआरपीएफ अमदी रेड शील्ड डिवीजन की पर्सन कया सुसरु याखी चौराकना पुंग मरी रोम चथखिबा ऑपरेशन अदुदा AK-47 राइफल अमा मैगजीन कोनना कार्बाइन अहुम 303 राइफल अमा LMG की मैगजीन अमा बुलेट प्रूफ जैकेट मंगा केमो फ्रेश सेट मंगा बुलेट प्रूफ प्लेट अहुम फगत पंगमखिबनी ngasi की कॉम्बिंग ऑपरेशन अदुदा मिफा में पुंदी यावखिदे सैरक्सिदा ngasi थीबु हुंबगी थबुक चथदुना खुलाई सिंग फगत पगी थवंग अदुबु लमदम अदुमगी मियामना थगत फोंदोरगली अदुमकपु दोलाई थाबी लेतान पोकपी अमदी येनगुमानदा बफर जोनी हाइदुना सेंट्रल फोर्स ना ngaksenदुना थमलगा मितैगी लौफम कया को गिसिंगना लौ उदुना लेरिबसि मरि लेनबसिंगना यंगसनबियु बफर जोन असिदा तकथोकनबा मितै सिंग सु लौ उ सिंगुबा यहनबियु हाइना वफम सु थमलगली अदुगा मथंगी अपडेट असना तिलना चिकपदगी खुनगाकपा अमा लेखिद्रे हौजिक चतरिबा लान असिदा खुनगाकनी हाइना चटखिबा इम्फाल ईस्ट डिस्ट्रिक्ट की मनुसन बकुनरक पमया लेखाइदगी मिय अमा स्क्रब टाइफसनी चिंगनबा तिल अमना चिकपदगी लेखिद्रे तिलना चिकपदगी लेखिद्रबा खुनगाकपा खुनरक पमया लेखाइदगी थोंगाम देवब्रत सही निफुगनी थोय अपोकपा TS देवहरी हौखिबा सेप्टेम्बर तांग 13 सिनामदगी संगसिलगा लैबा संजेलोक हाइबा खुन अदुदा खुनगाकपा चटखिबनी नुमितुगी नुमदांगदा तिलना चिकखिबा अदु खांगदुना लैरबा मतुंग नोंगानबगा युमदा हलकलगा मसा नुंगाइते हेरमलगा लैहौ हौरखी लैहौ हेंजिलकपदगी डॉक्टर दा येंगलबा मतुंगदसु अनाबगी फिफम हेंजिलखी अक्टोबर 8 सिज हॉस्पिटल दा पुखलगा मखा ताबा लेंग चतदुना लाकपनी माकी लोइनबी अमदी मचानुपा अनि लेहौरी मचानुपा अमना सही तरगा मरी अदुगा अमना सही तरा सुरे हैरी अदुगा मथंगी अपडेट असना कुलदीप सिंह मिरक्ता लेरिबा नोंगमै पुमनम फगतनबा ऑपरेशन चथबा होरे CRPF कंपनी सनी अमसुंग आर्मी AR कलम चामगा हुंपुगा निथोय सिजिनरी मणिपुर मे अहुमदगी हौदुना चथरगलिबा इरांग असी लक्सिनदुना इंगथतब थबा पुरकनबगिदमक्ता सेंटर स्टेट असिदा थाजिलक्किबा सेंट्रल आर्म पुलिस फोर्स कंपनी चनी अमसुंग इंडियन आर्मी अमदी असम राइफल्स कलम चामगा हुंपुनिथोय सुरे मणिपुर की मिसम मियाम मरक्ता लेरिबा नोंगमैसिंग फगतनबा मफम कयादा कॉम्बिंग ऑपरेशन चथबा ngasiदगी हौरे मियाम मरक्ता लेरिबा खुलाइसिंग लोइना फगत्रे फावबो कॉम्बिंग ऑपरेशन मखा चथगिगनी हाइना सिक्योरिटी एडवाइजर कुलदीप सिंहना फोंदोखरे चीफ मिनिस्टर सेक्रेटरी की दरबार हॉल ngasi पाउमिसिंग उनबा मदम हागना हाई चीफ मिनिस्टर नोंथोंबम बिरेन हौखिबा नुमित 13 रोंगी ममांगदा मणिपुर की मियामदा मसा मसादा लेरिबा नोंगमैसिंग अथुबदा लेंगाकता पिखलकनबा अपील तौख्रबा मतुंगदा नोंगमैसिंग अदु फागतनबा ngasiदगी स्टेट असुगी मफम कयादा पाक सन्ना कॉम्बिंग ऑपरेशन चथबा हौरे ऑपरेशन असुगी मपुंग ओइबा पांदमदी मणिपुर की तोंगान तोंगान मफमदा लेबा स्टेट फोर्सिंग खुलाई थम्फम सिंगदगी लौखिबा नोंगमैसिंग लोइनना मियाम मरक्ता अवाबा याउदना पाइरिबा नोंगमैसिंग अदु फगतनबगिदमक्ता कॉम्बिंग ऑपरेशन असि चथबा होबनी असिगुंबा अफबा मखलगी नोंगमै कया मियाम मरक्ता लेरिबा असि खुलाई पाइबसिंगी खुत्ता ताख्रबदी मदु लाना सिजनरक्तुना लमदम असिगी मियामदा साइथेंग नंगलकपा याबगी अकीबा लेबना असिगुंबा खुलाइसिंग असि खोंगतनबा खोंथांग लौखलकपनी हाइरि हौजिक फावदा पुलिस अमसुंग स्टेट फोर्सिंग खुलाई
थम्फमसिंगदगी लौखिबा नोंमै लिसिंग मंगागा चद्रुक हुमफुगा मापनगी मनुंगदा नोंमै लिसिंग अमगा चहुम निफुगा मरी सेप्टेम्बर था लोइबा फावदा फकटपा गमख्रे मसिगी मनुंगदा अफाबा मखलगी नोंमैसिंग लिसिंग चनीगा निफुगा मापन खक्तनी लेमहौरिबा नोंमै मौद्रागा मंगाना कंट्रीमेटनी ngasi hauba nomita Churachandpur Imphal East Imphal West Kakching amasung Thobal district combing operation sathabada afaba makal nongmai taraga mathoi maru kun gunpowder kg ani mm51 gi mortar 36 HA grenade 1 improvised mortar bomb tara radio set ani BP jacket khara hangbo magazine amasung uniform khara phagat ki Imphal East district ki oina Sinam village Churachandpur gi Jalem Kot village Churachandpur amasung Bisnupur gi Tainaba Thausabung village amasung Thobal Tainaba Thausabung village amasung Thobal district ki oina Yadipok Kwaruk village ta combing operation chathaki hairi mahakna high state asida CBI amasung NIA natijen bagi thabuk chathabaga loinana crime da chenaba mioi kaya fagat bagi thabuk sing the state police na mating pangli haukiba numit nini gi mamang da Churachandpur da Bethel village ta thi humbagi thabuk chathakiba adu da Churachandpur police amasung Assam Rifles ki apon bakangbu na mioi ahum Instance Rifles ama pistol ama amasung nongmai maru yawba magazine amasung lupa lising trama kona na faki amarom da Assam Rifles na Daukantong ko mioi ama lupa lakh kun ga kona na India amasung Myanmar gi taina bungam kai paringdagi pa bungam ki mahak Myanmar rom da sangsilak ga mayai kan basinjak natra nongmai chingba laina bu hona bu oiram be yai mahak Singhat police station da sinakre hairi Manipur da hojik laidi ba pibam asi tapna phagalagle adu bu pibam khara phagalakpana lam hen tu hen ba tawbasing irangi mari leina ba video natrang photo sing thagalakpana irang hektamang thokhanna ba sinba yaudaba nate Manipur da matam khara pibam phagatle haiduna internet ki athing bulau thokloba matung hek mathangi numitta mangkiba mahirueni gi haksang yawbo photo viral chalakpadagi Manipur irang kalakibani maduda mioi kaya asok apan nangkibani thauduk adu singi matang da DGP na thigat pathabuk sing chathari mara laiba sing chapsan action laukhatkani hairi haukiba September 13 amasung October amada thokiba thauduk aduga mari lena mioi khara fagat kibadagi irang amuk nem thakibani National Highway 37 asi hangdoktuna miyam sathuk susen tawbagi mathakta National Highway ani asida su security gi ngaksen bagi thabuk laukhat hannaba chatna hannaba thabuk laukhatle paleldagi more phawbagi lambi asi hangdokle security forcing lambi asida ngak selaga section thorang lokhle hojik phawbada irang asida mioi chama ga humdraga manga laikhidre mioi lisingam ga samri kuntraga mapan asok apan nangki haina sumhakna makhata ki video sing bibagi damakta mayam pum nong po mukha na tagachari no update ki damakta online Manipur YouTube channel asibanuk sibdan subscribe to view. Thank you.